Strela thonawzamna mayambu Mami Mapao gi taraga tarilak suba episode asida taram lukchari. Impact TV gi show asibu midyeng tabiriba pumnamak puno lukchari. Amadi mamangi taraga tarulak suba episode ta adom gi comments, suggestions amadi appreciation singidamak hainingai litana thagachari. So asi hena fazaba hena mapumphaba so mo oihenna ba honabada adom gi support yana changi. So folks, please keep supporting Mami Mapao. Dear fans, ngasigi taraga tarilak suba episode asida ihan-han ba oina thamjariba asi Fisa Khol haina mingthon ba Jitendra Ningombagi film amagi mapawni. Ani suba oina saknaira ba layoi khraba oza Kanhailal gi birth anniversary gi mari leinana pangthokiba celebration amagi mapaw. Ahum subada we have a Mapao on the upcoming 4th edition football tournament of Amphimpa. Mari subada thamjari Taret suba edition oina pangthok kadawriba Triple S Manifagi Pautam. Mga subada pujarakliba Mapao asina Manipur gi mingchat purakraba nupi sumangli lalup ama taram na okibagi Mapao ni. Taruk suba oina thamjari Lamjung ba Artist Association gi tangjabi matambak haina mingthon ba sumang kumhai amagi yaifa thawni thawram. Taret suba da thamjari ba asina Handaki episode asigi aroiba oina we have a Mapao on the marriage ceremony of several renowned artists of Manipur at this very beginning of the new year. Ahan boina thamjariba asi Jitendra Ningombagi Fisa Khol haina mingthon ba mahausa khutsemgi umang singbu yokhatnaba paujal puriba Manipuri feature film amagi premiere show January gi lakliba tang 13 ga mathoida Sankar Talkies ta utkadawri. Film asigi Mapao ni mayam midyeng kaminas. Silaivam Film Production ki banner makada es angok shanana puthokba Fisa Khol haina mingthon Manipuri feature film ma January gi lagwa tang 13 mathoida Sankar Talkies ta premiere show udna basem shaba pumnamak loikre film asida Manipuri khunai asigi maroina nupi amagi Jinglembada Lisa Sajata Oibi Abamu Mato Sing Mamitani Naba Laknabagi Matakta Kunaya Sigi Ipanat Ipunati Oiba Umang Lai Haraubagi Satambusu Utok Namahonari Magic the Mukta, like how Maibi was Amayama Koraga, Aduga Munaki was Amayama Koraga, the Bush Havajago Sabi Mayama to Habit Koraga, Kulsiki, Halaman Hadarikola, Jamaya Pulaga. Like how much my dog when I some more the Pudupangam Delaney though. Lamdam Karen Viko ki Kunza Singna Uzao Kaya Yokatuna Tamliba Mafam Madudasu Film Masigi Maruiba Nampam Singi Manunda Ama Oiri Paris Karen Viko ki Sairol Singbo Sangaro Music Director Viso Chanambang Saipanduna Arbin Pusparani Amri Surma Ahumna Saishak Tamgadori Surmangang na film masigi editor gi thawai lawbagaloina na cinematography gi thongdangna Sarachandra na lawbagi mathakta costume design tawribana Romi amadi Jiteni Jitendra Ningom ne lamjing lamtaktuna Ashok Kumar gi wari da pankalibi film masida Biju Narmada Ashok Reddy Menon Ratan Lai Kabok Lagina Ucha Zeni Idhau Dhanamanjuri Lalitabi amadi Ranjit Lai Kuram na chingba saknai da mamiro kya na saktam langli Ado mamang kumbadagi dakijiga yamchina ingonda awon ba makak oi aduga film si khoina yam section da tawrogadi national gi thakta khoi chatpungam gadra haibaga samju thamjari ai sulai haraubogi jagoi saba lage nang setpa ya Mausa Kusem na Tambiramba Umang Wamang Kayabum Ngak Sena Nabamade Yokatuna Tamna Naba Singtha Ningai Oiraba Pauzel Kaya Puri film ni Fisa Khol Fisa Khol na piriba Paujel Sing asi miyamda sungsoy soydana yawba oirasan. Ani suba asina malem sinbana contemporary theater gi lamda ikai khumnariba layoi khraba oza Kanhailal gi birth anniversary celebration gi Mapao amani mayami yang taminas.
Malem Sinman Contemporary Theatre Lamda, Toidona Sakanga Madi Padma Vision Manapi Dun Ikai Kumna Kraba, Layo Kraba Hisnam Kanai Lali Mapok Numika Iroinana, celebrating Hisnam Kalai Lan Hanamintonba, Tauramama January Hokibatang Tara Teretaramapan Fauba, Numit Humni Chum Pangto Kray, Kalashetra Manipurna Sanginatak Academy New Delhi Masung Department of Art and Culture Manipur ga Kusham Nadan Konung Nampak Laiba Maharaj Chandrakriti Auditorium the Pangtoki Baching Lem Tauramado Manipur Governor Nazma Haftulan Haudoki Art and Culture Minister L. Jayanta Kumar Theatre Gilam the Sangai Sangai the Bimu Singh Theatre Director Singh Amasung Theatre bu Pamjabamyu Kana Saruk Yaduna Pangtoki Thorum Haudoki Numida Tuda Like Hidraba Oza Sigi Pebet Kobo Theatre Play Utkibagalona Ani Subamadi Aroba Numit Singda Matang Sina Tamna Layamadi Dagar Utkimadi Celebration Sigmanungshana Ningsing Warul Patokpa Made Kana Nainabamipam Kaya Masu Pangtoki. Our state is very culturally rich state. There are ample scope for expensive work, research in the field of theatre, and Kanhaiya certainly occupies the pole position as a torch bearer. I once again thank the Academy for inviting me to this function, and I wish you all the best and success for your effort which you are doing to keep the tradition of Manipuri theatre alive. Mami Mapao gi team na su layoy kraba ozagi maphamda ikokdon cheri kaungamdana leihuragadaba ozagi warini ahum subada football film tawriba miyamgi mamiroi amadi off screen artist kayana field da thoktuna kaugadawriba football amfim phana sinduna February 2 dagi 9 fawba pangthokadawriba invitational football tournament amagi mapawni thamjariba midyang tamida Anina kunda malam damni Nushibi ima Manipur Nushibi ima Manipur Mayay ka bajinja ki iro nungda lubli ngay Mayay ka bajinja ki All Manipur Filmmakers and Producers Association Ampimpana Sinduna Film Fraternity Singiwaiba Marirak Suba 9-a-side Invitational Football Tournament Ama Laklibe February 2 Fauba Pasoi di Pamyal Ground Pangtokadori Wangkai Angom Lekai Dele Ampimpagi Office Ta Association Sigi Secretary K.H. Aisho Manina Lamdam Asid Laidab Film Gi Association Sigi Marakta Apun Bagi Wakalo Nama Purik Naba Luna Loinana Miyamda Masamawu Fana Tamna Naba Amade Mayai Kaba Chinjak Sijin Nabagi Amang Basing Kangan Naba Pauzil Puduna
football tournament asi pangthokadabani hana lauthokre no to drugs yes to life haiba team na pangthokadaba tournament asida film forum manipur gi makhada leiba association taramari gi mihut sing saruk yagadawri amade maming leraba mamiroi rk kaiku amade hijam bala ani busu hariba tournament asigi ambassador oina hapkre मुझे अभी की इंडिया दोस्ती वर्ल्ड दोस्ती का अभी स्पोर्ट्स तो सब ताकि लेबाम हो युनी ना तुम दोहरी बंगाल में हमने मैसेज से पी लगा है अफवाह में चिंजल लगा स्पोर्ट्स में चिंजल लगा अफवाह बंगाल में हंटर लगा अभी हारी मनपुर से है ना चौपा है ना शांति लेबा है ना अफवाह अभी ड्रग फ्री हो लेबाम हो युनी तो मुक्ता कोई साइड के बंगाल मुक्ता चलेगा हम सोसाइटी में सेम भी मुक्ता हारी तो ना में से चिंजल Wow, yang ning mana yadre. Mayam susung soy dana mit yang tabiyo. Ay budi soy dyan. Anyways, guys, let's take a short break. Till then. Welcome back again. You're watching Impact TV's Mami Mapao, presenting you news and events from the world of entertainment on every second and last Fridays of every month. Mari Subada Thamjariba si Triple S Manifagi Taret Suba edition Lakliba February Tarik Tarada Kakching Kulen Ibudau Kamlang Balaikonda Pangthokadauri. Hiram asigi matangda paudamama. Miyam na khorang ngaina riba tare suba Triple S Manifa 2018 lakti February tarada Kakching Kulen lebe ibodo kamlang balaikol da pangthok lagani film forum Manipur में साहित्य सेवा समिति Kakching ani na punna kusam na duna pangthok kadur bethoram asigi dabag punna award kunmari gi nominee sing su lauthok rei nominee sankrab sing gi lakta gi kharadang pallabada best director gi nominee da Mr Khadang film gi chow in lai hingat film gi Kiran Koijam amadi Mandale Mathel gi KH Homeshori ni best actor gi nominee da Ningtha film gi Boni Arubai Chel gi Silhaiba amadi Mandale Mathel gi Gokul loina na best actress gi nominee da Korongan Batu gi S Sonia amadi Mandale Mathel amadi Fisha Khol ani gi damag Viju hariba singa si panma yai wafam singa se January gi hokep tang kun da film from Manipur gi office lauthok laduna festival director Y Nilachandrana Triple S Manifa si maruoina lamdam asid leriba film gi mio ising upung thogat pag oina sahi khuding goina pangthok pani amade award asigi nominee sing asi akhan na juri mangana sab team amana pukchel sing khan bani hana khanghan ki kanglup kunmari gi nominee sing gi mathakta Neta Irawat Lila Roy lifetime manada Manipuri cinema amade sumang lila gi namag mathang sina ngangbam Swarnajit amade Saugrakom Hemanta loina na Maipak Sanahal Manipuri Zagoi lifetime mana gi namag life rakpam ningol oinam ongbi Dhoni ahumbusu lifetime award gi namag khangat khrei Miyamna pamnariba mamiroi amadi yengnariba phajaba film ngaktani nominate tawriba singse karam bana but tadawriba. Anyways, let's see. Mathangi manga subada pujarakliba asina nupi khaktagi oiba sumang kumhai loop ama oiriba yangam leirak nupi sumang lila loop na national level da manakaya laurakpa amadi makhoibu okpagi mapawni midyengta Mathuragi Vrindavan na pangthokiba Krishna Rang Mahotsapta Yangam Lerak Nupi Sumang Lila Lukna Mana Kya Lorokre
Mohans Avinaya Sanskartik Sanstana Sinduna Thasigi Hokibtang Omdagi Taruk Fawa Numit Marini Subra Chatakiva International Multilingual Play Dance and Music Contest Kam Festival da Iram Damasigi Minchat Purakraba Manipuri Magi Mamom Singh Asibu Manipur State Sumanglila Council na Palace Compound Lebi Iboyama Sumanglila Sanglelda Asam Thorama Taram Okray Thoramada Council Chairman Padmashri Awardee Ware Pannava Sagnarab Director Khetri Jugendro Council the Lifetime President PH Gunachandran Chingba Sagnarab Kyan Miyamgalunana Sarukyaki Panbayai Haidiba Nupi Loop Asina Best Actor, Best Actress, Best Supporting, Best Villain, Best Style Artist, Best Jury Award Amadi Second Best Director Gimana Laura Kibani Nupa loop khakta nate Manipur gi sumang kumhaida masek mangan phangliba nupi oibi singi su matik chaba phida adumak phangli mathangi taruk subada thamjariba asi maming leiraba lila loop lamjingba artist association gi leibak miyam da nauna khudol tamgadawriba tangjabi matamba haiba sumang kumhai amagi yaifa thauni pangthokibagi paudamni miteng tamni Sumang Lila ke Fampakta Miyamna Thodo Kendokna Sakanglaba Sumang Lila Loop Lamjingba Artist Association and Nona Putokadaba Tangzabi Matambaki Yaifa Thon Thorum Pangthokre Thasigi Tang Kunipanda Pangthokadriba Manipur State Kala Academy Festival da Saruk Yagadurba Sumang Lila se Arun Kumar Livestream Mayek Kala Gilam the Sagnaraba Padmasri Awardee Navaware Pana Direction Piduna Sanagadabani Sumang Lila se Orphan Home Sing the Ladiba Kanalaja Drabangang Sing na Orepa Yaba Orphan Home Singi Khetnaba Amade Angang Karba Tobagi Matangda Miyam the Pausel Pinu Honari Nauna Putokadurba Sumang Lilas the senior artist Lai Ibotombi Hamlet Basan Lukok Amade Saknai Rabi Lila Nupi Sabi El Boy Amade Surendro Nasing Makana Satam Langli Pukai Chona Ladiba Manipuri art ki kaini Soidana mai pakpa miyamgi seba mapung fana taubangamba de lama oisano. And now lastly Nipan Suba oina, we have the big news of marriages of several renowned stars of Manipur. Matam na purakpani soifadraba thaugaini, taibangi machatni. Maniut ki maming lerba mamiroi kaya anoba chahi lisingani taranipa na lakpa asida punsi ki soifadra thaugai amani launari ba gimba lambida khongdana kre Maming leraba Saishak Pipus Parani Huidroma Madi Saknairaba model Amadi Mami Roy Sunny Kumar Nauksekam Ani Punsi Laikul Punduna January Tang Kunmarida Yumbal Lambido Khongda Kre Numirasi matada Saknai Rabi Miyamna Pamnarba actress Artina Amati Naha oina nauna machin tungkhalak liba film producer Rishi Thoksom Manisu Laisa Pakang Punsi Tungoy Naramduna Punsi gi anawa panduk ama hangdok pa hawkray
Aroiba natri asinasu leibak na sakang naraba nuza kaya na mahaki sayek tabu kaurang ngay na riba saknay raba sayakpa Prakash Sorai Samsu Dr. Sunanda Wahengbam mapang semduna punsi ipakta hi hon raba taurang krei saknai raba singa sigi luhong magi thorma duda iramdam sigi film gi lamda thoidok hendok na leibak na sakang laba mioi kyan saruk yara duna vor kaina singa sibu yaipa mangol pinarakki Team Mami Mapao wishes all the newly wedded stars of Manipur a very, very happy married life. Dear viewers, that's all we have in this episode of Mami Mapao. Hope you liked it. Mathangi episode ta tungan ba ano ba entertainment gi Mapao singa loina na muglak check. But dear fans and followers, never forget to send us your valuable feedbacks at www.facebook.com/Mami Mapao. Thank you for watching Mami Mapao. Goodbye.